Churachandpurda thokiba akhoi ambush tawbagi thoudok tu chennaba gari angouba ma ko kreta angouba ma maduga mari leina isil naw singda Karigumba khara haijage na tawbani asengbade ai si matang si video semoi gani khalambani ko adubu masi sum makha samtharaga leiba adum ui ko maduda khajitang nuai jedadana sil naw singda Karigumba khara share tawjage tawbani video si loi ho yengbiyo ai haijage ko masi matang sida kreta si channel se MN01AZ9187 sigi number si oira maleko angoba ada si matang si yam chumi ko masi ambush tawre tawr matung sida number se gari channel ba crime sida channel ba gari se sigi number si kanada belong tawi kanagi maming da leyen thigat pasi masana tabani thigalakpa matam sida sigi number sidi muslim amagi maming da lei ahan namaka ko MD Tammi Judin ko magi maming da leyen haire ko number si ngasagi thidok da yam line thidok yari natra any number se si matang sida chumi han bagi silno mayam gi marui na maiti haitare maru pang silno lebire mayam gi reaction do yamna saw do madu yam chumi han badadi ko haibadi karigino hojik leiriba tanja sida kamai tawdana akhoi gi manipur dagi haitare ko muslim amagi gari se kamai tawdana sumaina hairiba kaino sida cookie haitare ko moida kamai yoramino ina sawbasi maramdi cookie ga maiti ga akhoi yamna unaba yana dabagi phibam da sahi ani gi mangdi lainina madu gi potu gi angle du dagi yeng matam dadi chumi silong sing na sawbodo masan tabani ko tabu aina haijaning badi pot se ngasai gi mapu se ma hairiba gari se gi asengba mapu sina magi video da amadi magi post khara da Facebook ki ko share tawra kanda kamai taw kibano kamai na leibano haibadu magi site gi sengdok pagi haitare ko asengbadi ma sengdok tra su yabani ko amarom da haitare di yabani haise kai gino haiba kanda crime amada senaba taragadi gari ama natraga any posa ama madu Manipur Police Department leiri ko madu thigatnaba department leiri neba soidana thigalamgani akhoi mayamna sengdokera kanawamna sengdorakera sengdora oira natraga mayamna wa haigera hairoira ko ada sengdoktra phawada kemtu kairam moidamni magi wendi tawu magi site gi akhoi community gi oina lakpa pot ama oibanina muslim masa singse sumaina tawrakanda akhoi gi betray tawbagi type ta maiti singa leminara kanda ko akhoi gi kai haitare lautu nabagi adugumbagi mawonga moina mayam changdana haibada magi site gi nungai tadana kamai tawbano magi gari sidi asengba gari sidi workshop ta semaga yadana leire pasi kuire adugi proof kai ka even video phaba namma kanda magi site gi best level do hotna jare ko proof tawra kanda number si lanana sijina birambani haina ko adugi matung sida ko aina video semjarak gi maram si masine ba ko madugi matung sida madugi makha tarak pada social now singna haidi noi pangan gi di aduni adane na pulap oina community pulap sensana bagi mong da mu hairaga madudagi amuk madu hairamni na pagan masa singi marakta gi somu akhoi gi kai haitare marai yetna khonaraga akhoi marai yetna ba haibasi chumna haina ba natiko yam thina haina ba yauri madugi pottu nungai tabuduni adu to hanjaning dabuduni ba tasengna haitaraga di silnaw sing koi nungsina leimina sai haitaraga tasengna mak hairiba gari se muslim magi da chenar me oirame haitaraga su madugi matungina hairiba mido magi maral do leiramni na police department adum phagat kadab leirimne ko ilai na ko yam kana luba pot am oidau nati akhoi transport ki department leiri police leiri yam line agency leiri akhoi authority leiri ko adun masana mathau tawjagadaw leiraba pot neba adugi potu da ngasai gi pulap oina community oin tahanbado madui mathakta muka hoi ngasai gi sentiment sokpa pot am oirambado madudi ai completely understand tawi ko sentiment sokpa pot am oiba haibadi akhoi ga yanadaba community amada kamain tawdana noina akhoi leminaraga mi atopadu da mating pangbagi mongum mama natraga moiga kamaina gari yon thok engine tanja sida tawbagi mongum mama noi gari kamaina leirame adugi potu chumamba taraga su asai gi magi site gi yam phajana clear oina masi number se sumaina lanana haiba mi singdana sijenaramani sengdo amatung dadi adugi makha tabadu dadi ai marai yetna base yetna haning dabadu ne bata sengna ko general me hardi maran leibi matungina dani phangam dawne ba ado magi site gi di chena badu leitre natra ado police na sun thiga taw leire loluba yado pot natte ba ko adu da muka makha ta na sum loiba nai dana tawbado madu khajik tang nungai jade adu tawbiganu sine ina haijaba se ko masi ai michangi wana te ko ai gi di matam supada ai gi hana gi video ma'am
yengbibadasu maitegi oiro amagi oiro any kanamte misangi wanati achumba poto madugidamakta dum lepsabaduni loinana koigi akoi mayam se nungsi sana laiminadaba yade haibagi wakalondo madugi potu khatangneba igidiko haidi kanadabda dum mari yetnara kanda haidi asoi loina puthoknaraga noina adu toba en tawnaragadi koisi kamaina nungsina leiba yagani madugi potu neba ina haijaning badi sinlausi ai tasengna share tawroigen khalamani si matangsta kaidowi ai video semu doinoi khalambani tabu ngasai gi poche loiba naidana sum leibani na sinlausing da ina request haigadra appeal haigadra madung tang tawjagena tawbaneba magi site clear oin haijari kaidoragi masida masigi makhata ba sumana haijinaba oirame khalaseba ko mana heta haijinba oirame khal adu itaragasu police na dum phaga taw leirena madu haijinabagi potu di kamaina haijinagani ngasai mai proof mayam ju puthoi magi che chang puthorei gari gi rc puthoaga li video du dai usai ko amai toriba mayam du leibani na sinlausing masmai tawra kanda kanadabda ko pulap tawra kanda mari yetna base ta seina nungai jade ko ai site gi dum always appeal tawjabaduni nungsi sana leiminaba haibaduna best ni leiminari ni tatna thana ba yaroi dawni heng phoba masigi wakalon se masi matam supada thambira kandi sinlausing koi awai akum tawba se masi tawbigano ina ai site gi haijabani ai video mamangi do yengbiyo ba ai khoi gi medical ga mari leina ba khoi gi fatty liver matang da share tawi ai khoi gi hidak pangcha sasen mana maram ora kan dei cham hida amana su liver kamaina fail oi hanbe yai kamaina fail liver fail oi raga lak patheng nagi kamai tawgada gi haibana chingba ai medical ga mari leina ba sing share kha to wahaujaram bani adu ba khoi manipur sidi kai dawi sumaina yamna heta sentiment ama so sokna ra kan tawbase si lak pase sumasi u matam sida ai gi mind da so dum disturb tawbudu oi ta singna kai gi noida mayam ga lemin na oi bani na khoi sin law sing mayam du gi marakta khoi yeng thina bado madu u bangam da ba miyam oi bani na aduna ni masi amagi suamu misangi wanate koi pulap punsanara kanda heta kano tawna base masi tawbiganu haibasine ai 100 times 1000 times haigadra ai gi site gi request na bel ni matam chupada ai gi mamangi video sing da sudum adum ubiramgani first time oina si video si thengna bai sin sing yaw batara so hana gi video sing da changa dum yengbiu ai gi same stand dum leibani ko amaso adin sin sing magi site clear tawjar abnina ngasai any person ama samna kana maitei masam oirame khalase ngasai gi number se adudasu hairiba reaction se admaina dum tawgadrane koi tawfam thoktiba nang na maitei masam oira kanda kamaina kuki da natra kamaina topasida tawramino moisida sengdora aba matungda su admaina tawgadrane madui tawfam thoktiba maitei oigara amo oigara magi di laibak thiba bani aseng be hai taragadi mina lanna magi number do aran ba mom da seasoner mag leram bado adui mathak tu da magi site gi best level da khoi nungsi channel laimina baduna phayena khanbani na akhoi gi ma se tawdaba yadaba pot amma natte hai tarasu magi site di best level do hona jara eba ai taragadi makhata na silnau singna akhoi gi sumaina hunna khona dan tawba community pulap punsanaraga tawba akhoi gi sidana ba hunna ba noidi adu gi mating pangkhre noidi adu tawkhre adugi potu to haning da buduni sil nausing. Thank you everyone.